Ngashi nungdan phongkiba Kangleipa ki mairagi pauksedagi maru oiba pau khara khangasiraga miyamda khudo tamjige Jeribam da Gari thounaba chatkhiba meetei driver amagi ashiba hakchang puraklaga gari dagi kautharamba driver Assam police na fare masamak driver ki simpham oirabasu gari thauba phangdabadagi khongjomda leiba tata driver amaga Jeribam chattuna gari driver oinaba thiba chatkhiba Bisnupur district ki kainok thongthakta leiba naha amagi ashiba hakchang puduna laklaga gari dagi kautharamba Nagaland ki wakhadagi driver ama Assam police na fare Misi asigi matangda paukse asina All Jeribam Transport Driver Union dagi phangba paugi matung inadi naikidraba driver asigi maming Thoksom Michael Zai Kunganipan apopo Thoksom Susranda kawi hari Bisnupur district ki kainau thongtak tagini naikidraba driver asiga khongjom dagi abung kauba tata driver amaga mahaki tata gari da Jeribam tana lakhibani maramdi Jeribam da gari driver awat palai haibadagi gari thongnobagi damaktani hari Makoy ngachi ayu puni parom taba matamda Jeribam yauraba matungda National Highway 36 ki paringi Jeribam Chandrapur manakta gari ngahak khamduna mapan ipan thoknaki matam aduda laikhidraba driver Thoksom Michael cha thakloge haiduna gari dagi kumthaduna chakhibadagi sungan halakhide loyana mahaki mobile phone su tata gari manung aduda thamlambadagi pau phongnaba ngamduna laikhi hairi yamna ngaklibadi ngachi numi yungba matung pung baroga mi kuntharam taba matamda Kohima ki wakhadagi driver amana mahaki garida naha ani haptuna puraklaga Jerigat yoramdaida gari dagi laimaida kautharaga thanamkhe thaudo adu Jerigata leiba Assam police ki kanguna ubadagi tata gari adu tanaduna jiri thong manata phabangamkhe masigi manungna police na gari dagi kautharam liba miyo ani adu kana no haiba yengba matamda thiba khangduna lairakhiba Michael ni haiba khambangamkhe aduga naha amaduna Nagaland ge wakbakha dagi nagamachani Ma adu number 4 kai hena chachinbadagi overdose oibani haiba khangbangam khudakta Michael gi ashiba hakchang amadi overdose chapani haina chingnari bana adu Assam Rifles na lakhatuna Shirja Medical College da laying chathabadagi wakhal taraki chiraba Michael gi hakchang na Shirja Medical College da postmortem gi damak thamkare hari All Jeribam Road Transport Driver Union gi president N Sadanandana Makhatana Phongdopagi matung inadi Laikhidraba driver Michael so number 4 overdose oibadagi sikhiba oigani haina chingnaba phauri aduba postmortem taroba matungda misi asigi chapchaba maram khangba ngamgani haiki misi asigi asum ara langla langjing khangnaba All Jeribam Road Transport Driver Union gi president lochinduna yamna kana thijimbagi thabak chathari matau karabna mahak chiribano haibadu su khangdoknaba honagani haiki Thaudo asigi pau laikhidraba driver Michael gi imung manungi miyoisingda pikhrei hauji imung manungi miyoising lakpa ngainari loyana driver Michael amasung atopa naha ama gari da haptuna puraklaga lambi da gari dagi kautharanga thamlamkiba Assam police na pharaba Kohima macha driver adu hauji wahang pahung chathari loyana matau karamna driver Michael sikhibano mahaka karamna makoi ani thengnaduna mahaki gari da haptuna purakhibano haibadugi akupa maro khangnaba hauji wahang pahung chathari hairi red zone oiriba kumbi oiriba watha lambi dagi BSF lautokpa yaro haina nupi singna leri chakre sai ama helaklaba Manipur da tholiba kang ani irang asina soalaba mafam ama oibadagi hauji red zone haina lautoktuna leriba kumbi miya bungak senabagi damakta lenganga thambirakiba border security force BSF lautoknaba honariba asi yaningde haiduna ngasi kumbi da leriba nupi oibi ima ibel singna azoba lele ama chakre ngasi nungdi pung 12:30 tabadagi hauna kumbi watha lambi paringda nupi singna tonga ba pleka kya paiduna region oiriba kumbi dagi BSF lautokpa yaro haiba kholau amata oina lauguna chakki leli de saru yakhiba Unified Peace Coordinating Committee kumbi gi women wing ge vice president W Sardana phongdorakpada kumbi kendra gi saitong gram panchayat ki manungsana ward number 3 ta lariba watha lambel hairiba asi mamangsai gi me ahum dagi hauduna lan adu torbung dagi thokibani maduna churchampurga nakna lariba red zone oiriba watha lambi achi Manipur gi ahamba lampham amasu oiribani maduna mafam asida praja miyam ngak senaba lariba taraga taruk suba BSF patalan asi lautokpa yaningde praja gi awaba ubiyu miyam gi ihul khangbiyu barat laingana maiti furukan biyu BSF lautoknaba honariba si aikhoibu tumna hapiragi haribra aikoi santi pambagi damak BSF na ngak senduna laibani haujisu kukimeter singna lomduna attack torokadabagi ngaiduna lairibani maduna kumbi SC gi watha lambi asi red zone ni
ꯃꯐꯝ ꯑꯁꯤꯗꯒꯤ BSF ꯂꯧꯊꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯁꯤꯡ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯟꯒꯅꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯩꯇꯩ ꯆꯨꯝꯅ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯣ? ꯋꯥꯊꯥ ꯂꯝꯕꯤꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯌꯨꯝ ꯃꯩ ꯊꯥꯗꯨꯅ ꯇꯥꯟꯕꯗꯒꯤ ꯂꯩꯕ ꯉꯝꯗꯗꯨꯅ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯖꯤꯛ BSFꯁꯤꯡ ꯑꯁꯤ ꯆꯠꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤꯗ ꯃꯈꯣꯏꯒꯤ ꯃꯄꯨꯝ ꯑꯁꯤ ꯍꯥꯞꯆꯤꯟꯗꯨꯅ ꯂꯩꯔꯤ꯫ BSFꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒ ꯅꯛꯅꯅ ꯁꯥꯏꯇꯣꯟ ꯃꯌꯥꯗ ꯀꯨꯀꯤꯒꯤ ꯕꯪꯀꯔ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯀꯨꯀꯤꯒꯤ ꯕꯪꯀꯔꯁꯤꯡ ꯑꯗꯨꯒ ꯇꯥꯏꯅꯅ ꯃꯩꯇꯩꯒꯤ ꯌꯨꯝ 15 ꯈꯛ ꯍꯥꯟꯅ ꯀꯥꯡꯂꯨꯞ ꯃꯁꯦꯟ ꯅꯨꯡꯁꯤꯅ ꯂꯩꯔꯝꯕ ꯃꯇꯝꯗ ꯂꯩꯔꯝꯕ ꯑꯗꯨ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯒꯤ ꯌꯨꯝ ꯃꯩ 10 ꯔꯣꯝ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯌꯨꯝ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯗꯨꯅ ꯃꯤ ꯂꯩꯕ ꯉꯝꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ BSFꯁꯤꯡ ꯂꯧꯊꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯥꯟꯗꯥꯅꯤꯡꯕ ꯃꯇꯝꯗ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯨꯀꯤ ꯋꯥꯊꯥ ꯂꯝꯕꯤꯗ ꯂꯩꯔꯤꯕ BSF ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯂꯧꯊꯣꯛꯄ ꯇꯥꯔꯕꯁꯨ ꯃꯈꯣꯏ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯍꯨꯠ ꯁꯤꯟꯕ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯍꯥꯟꯅ ꯊꯝꯂꯒ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯇ꯭ꯔꯕꯗꯤ BSF ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯀꯨꯝꯕꯒꯤ ꯅꯨꯄꯤ ꯃꯤꯌꯥꯝꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯂꯝꯕꯤꯗ ꯌꯥꯔꯦꯛꯇꯨꯅ ꯊꯤꯡꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯣꯝꯖꯤꯟꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯦꯇꯦꯆ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ BSF ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯉꯁꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯒꯤ ꯈꯣꯡꯖꯪ ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡꯅ ꯁꯧꯒꯠꯇꯨꯅ BSFꯀ ꯑꯐꯕ ꯃꯔꯤ ꯂꯩꯅꯕ ꯃꯔꯝꯅ ꯑꯇꯣꯞꯄ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯂꯥꯛꯂꯒ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯕꯅ ꯍꯥꯟꯅꯗꯒꯤ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯒꯁꯨ ꯑꯐꯕ ꯃꯔꯤ ꯂꯩꯅꯔꯤꯕ BSFꯁꯤꯡ ꯑꯗꯨꯃꯛ ꯊꯝꯕꯤꯌꯨ꯫ BSF ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯣꯡꯖꯪ ꯑꯁꯤ ꯉꯁꯤ ꯃꯈꯥ ꯇꯥꯅ ꯑꯁꯨꯃꯛ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯏꯝꯐꯥꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯅꯥꯒꯥꯁꯤꯡ ꯑꯊꯨꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯅꯥꯒꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯗ ꯍꯟꯗꯛ ꯃꯔꯛ ꯑꯀꯤ ꯑꯈꯪ ꯄꯣꯟꯕ ꯀꯌꯥ ꯆꯠꯊꯔꯛꯄꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯅꯥꯒꯥ ꯌꯨꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ MNYOꯅ ꯍꯛꯆꯤꯟꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯤꯐꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ MNYOꯗ ꯋꯥꯀꯠ ꯀꯌꯥ ꯂꯥꯛꯄꯗꯒꯤ ꯊꯥ ꯑꯁꯤꯒꯤ 12ꯗ ꯏꯝꯐꯥꯜꯒꯤ ꯇꯔꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯅꯥꯒꯥ, ꯅꯍꯥ ꯂꯨꯆꯤꯡꯕ ꯀꯌꯥ ꯌꯥꯎꯅ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯗꯨꯗ MNYOꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯊꯣꯛ ꯀꯥꯏꯇꯦꯡ ꯑꯃꯗꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯣꯃꯣ ꯇꯥꯡꯇꯥꯡꯉꯥ ꯑꯅꯤꯅ ꯃꯤꯐꯝ ꯃꯄꯨ ꯑꯣꯏꯗꯨꯅ ꯐꯝꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯊꯥ ꯑꯁꯤꯒꯤ 9ꯗ ꯊꯣꯛꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯃꯤꯐꯝ ꯑꯗꯨꯅ ꯅꯥꯒꯥꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝꯒꯤ ꯑꯀꯣꯏꯕꯗ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯂꯥꯛꯄ ꯄꯤꯗꯕ ꯍꯥꯏꯅꯁꯨ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜꯗ MNYOꯒꯤ ꯃꯁꯥ ꯂꯣꯏꯁꯪ ꯑꯃ ꯍꯥꯡꯗꯣꯛꯄꯗꯁꯨ ꯌꯥꯅꯈꯤ ꯍꯥꯏꯔꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯂꯦ꯫ ꯍꯧꯈꯤꯕ ꯃꯦ 13ꯗ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯏꯔꯪ ꯇꯨꯔꯦꯜꯗ ꯉꯥ ꯐꯥꯕ ꯆꯠꯄꯗ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯉꯁꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯂꯦ ꯍꯥꯏꯔꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯂꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯀꯟꯁꯇꯦꯕꯜ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯕ ꯃꯤꯁꯇꯔ ꯊꯥꯏꯂꯦꯛꯄꯧ ꯊꯥꯡꯃꯩ ꯀꯧꯏ꯫ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯨꯕꯥꯡꯂꯣꯡ ꯚꯤꯂꯦꯖ, ꯈꯧꯄꯨꯝ ꯚꯤꯂꯦꯖꯇꯒꯤꯅꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯃꯍꯥꯛ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯍꯤ ꯀꯌꯥ ꯃꯔꯨꯝ ꯁꯤꯖꯤꯟꯅꯗꯨꯅ ꯉꯔꯥꯡꯗꯒꯤ ꯊꯤꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯨꯔꯦꯜ ꯏꯔꯣꯟꯅꯨꯡꯗꯒꯤ ꯐꯪꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛ ꯑꯋꯥꯠꯄꯅ ꯄꯤꯛ ꯊꯜꯂꯦ꯫ ꯃꯩ ꯑꯃꯗꯤ ꯅꯞꯁꯥꯒꯤ ꯆꯦꯡ ꯐꯪꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯄꯨꯡ ꯐꯥꯕ ꯔꯤꯚꯤꯅ꯭ꯌꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤ ꯑꯋꯥꯠꯄꯅ ꯄꯤꯛ ꯊꯜꯂꯦ꯫ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯑꯁꯤꯒꯤ ꯑꯣꯏꯅ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡ ꯃꯄꯨꯡ ꯐꯥꯗꯅ ꯂꯩꯔꯦ꯫ ꯍꯧꯖꯤꯛ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯑꯃꯗꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯃꯩ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯈꯨꯟꯖꯥꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕ ꯃꯇꯝꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯗꯤ ꯍꯧꯖꯤꯛ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯩ ꯄꯤꯔꯤꯕ 11 ꯀꯦꯕꯤꯒꯤ ꯍꯩꯆ.ꯇꯤ ꯂꯥꯏꯟ ꯌꯥꯎꯗꯕ ꯃꯔꯝꯅ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯃꯩ ꯐꯪꯗ꯭ꯔꯦ꯫ ꯅꯣꯅꯦꯗ ꯂꯩꯔꯤꯕ 33/11 ꯀꯦꯕꯤꯒꯤ ꯁꯕꯁ꯭ꯇꯦꯁꯟ ꯑꯁꯤ ꯃꯇꯝꯒ ꯆꯥꯟꯅꯕ ꯂꯩꯉꯥꯛꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯕꯤꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯄꯨꯡ 12 ꯃꯩ ꯐꯪꯅꯕ ꯊꯋꯥꯏ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯅꯣꯅꯦꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯞꯁꯥꯒꯤ ꯆꯦꯡ ꯐꯖꯅ ꯐꯪꯗ꯭ꯔꯦ꯫ ꯃꯗꯨꯅ ꯆꯤꯟꯖꯥꯛꯀꯤ ꯃꯔꯝꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯆꯧꯕ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯃꯁꯤꯗ ꯅꯠꯇꯅ MJNRGSꯀꯤ ꯈꯨꯠꯁꯨꯃꯟ ꯐꯪꯗꯕꯁꯨ ꯆꯍꯤ ꯑꯃꯔꯣꯝ ꯐꯥꯔꯛꯂꯦ꯫ ꯁꯤꯟꯃꯤꯁꯤꯡꯒꯤ ꯈꯨꯠꯁꯨꯃꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯊꯣꯛꯄꯤꯅꯕ ꯂꯩꯉꯥꯛꯀꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯣꯡꯃꯥꯏ ꯄꯥꯔꯠ 1 ꯐꯥꯎꯒꯅ ꯆꯠꯂꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯑꯁꯤꯗ ꯅꯣꯡꯃꯗ ꯃꯥꯜ ꯄꯨꯕ ꯒꯥꯔꯤ 200ꯒꯤ ꯃꯊꯛꯇ ꯆꯠꯄ ꯃꯔꯝꯅ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯍꯜꯂꯦ꯫ ꯃꯁꯤꯅ ꯃꯍꯩꯔꯣꯏ ꯑꯉꯥꯡꯁꯤꯡꯗ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯃꯄꯨꯡ ꯐꯥꯅ ꯊꯝꯕꯤꯗꯨꯅ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯔꯤ꯫